Famdagi Imalebakne Henalui, Miamgi Pirep Tung Ilaga Chatkani, Minister Kemsan. Lengakloi Amata Pam Tadokpa Yaroi, Miamga Puna Tabak Dominagadabani, Imalayrik. Famdagi Imalebakne Henalui, Miam Puna Lepa Pirep Tung Ina Chatkani Haina, Mahut Minister Y Kemsana Fongdorkli, Wafamasi Sterasi the Thokriba Irangasiki Matangda, Miamgi Mihut Oiriba, MLA Minister Gi Pirep Kangalo Haina. Kokomi Women Wing na Sangsilakpa Khongjangki Manung Chana Imphal East ki Yumnam Leikaida Leiba Minister asigi Yumda Khongjang Jangsilakpada Bhakna Phongdokhibani Matik Sadaba MLA Minister Singh Pham Thadou MLA Pumna Magjiri Bamda Chatkadabani Hai Kholau Yauna Sangsinkiba Khongjang Singda Minister Khemchana Phongdokhibada MLA Minister Singna Pham Thadoklaga Lengak Tugadaba Nate CM na Pham Thadokhiba Matamda President Rule Laktuna Miyamda Hena Awaba Oihogani Khanbagi Lebak asi Leibani Malemda Thokiba Asawa Lanjau Sing Phauba Wari Sanaduna Loisinaki Adumakpu Manipurda Thokriba Irang asigi Matangdadi Wari Sanabagi Wakhal Leite Masoi Tanaduna Leiriba asi Punchinduna Wakhal Manafam Thoi Matam Madudada Irang asigi Waroshin Purakpa Ngamgani Hainasu Mahakna Phongdokhi Khongjang Jangsin Bada Sarukyakiba Kokomi Women Wing gi Lusingbi Amana Phongdokhibada Lengakna political solution puraknaba kuki singa wari sanagani hariba asi karamba kuki singno ITLF kotugumba Myanmardagi changlakpa kuki terrorist singa kaidongnungda wari sanaroi lengakki chapchaba thabak tawbuga loinana Manipur kangadabani haiba wafam phongdokhi Kokomi Women Wing gi convener Y Lyric Leimana Phongdokhibada mapandagi sangsilakpa kuki singna maitai da landarakpadagi ngasi de yelhomi maitai sing masagi maramda refugee oire Oirakliba Piba Masida MLA Minister Amata Pham Thadokpa Yaroi Miamga Puna Thabak Tawminagadabani Miamgi Phire Matung Ina Lusingba Singna Thabak Tawgadabani Hainasu Mahakna Phongdokhi Mahakna High Prime Minister Home Minister gi agenda asidi Kuki Singa Manaraga Maitai Muthatke Haibani Manipur Lengakna Haiba Center na Tabidrabanina State Lengaki Lusingba Sing Miamga Puna Satminagadabani Loinana Hojik Security Advisor Oriba Kuldip Singh Athubada Pham Thadokadabani Hainasu Phongdokhi Central Forcing Thamba Yaroi Haine Irang Horakre, Jahi Ama Helaklaba Lana Sibuloshina Bagi Matangda Home Ministry na State Asida deploy Toriba CRPF ki company Yankai personal Thamlaba, Mapam Sing Leptorok Pagaloina, Tongan Bamapam Kayada, Central Forcing Asi Thamna Bohonarak Pagi Mayokta Irang Horakre, Kawada Su CRPF ki team Ama Thamlongani Haibagi Pau Ama Pangwadagi, Mapamadagi Mera Paibising na Irang Horakre. Matungda Singjamai Police ki team ama laktuna mafamadagi Mera Paibising Wari Sanarba Matung Irang adu nemthaki Amaromda DM University campus da Central Forcing Thamba Yaroi Haina DMU gi Mahiroisingna Irang Horakre UN da Myanmardagi mi changlakpa draki wafam Indiana khangankre United Nations UN Geneva da Yankai Gataruk Suba regular session Human Rights Council gi mifam Jun Taraga Nipandagi Jun Taraga Nithoi fawba sathagadaba session asida India gi mihut oina Diplomat Oiriba Kizit Tiagiga UN da Khangan Kiba Warol da India gi North East State singda Myanmar lebak tagi ain kaina mioi kya changsilakpaga loinana drug ki problem amasu mayoknare haiba wafam thamkhre UN India Diplomat Kizit Tiagina makhatana phongdokhibada India gi North East State singda thengnari basi transnational crime drug amadi human trafficking leptana sathari sida India gi asoba wathok lanthok kya su thengnari haiba wafam su thamki Aimol Tribe Union na kana yaningdba Fongdorkli Kharam Thadoi village dagi Chipsong Thu Memory Aimol amasung Thangreng Bakhoi Anibo haukiba yumsa kaisa numit ki nungthil pung ani makhairom tabada ZEO office Kangpokpi dagi faduna pukiba thawong Aimol Tribe Union na kana yaningdba Fongdorkli Union asina ngasi thadorokpa cherol amada government office manung dagi nagamisam singbo afaba makhal gi khulai sing paiduna kuki militant singna phaba punba ngambagi hak na khoida leibra Maram Sadana, Maral Siduna, Karam Thadoi Kulgi, Chip Pava Yaningde, Laibak Papadagi Naga Civil Society Organization Singna Matam Sana Tingo Bodagi, Makoi Anibukuki militant singi Makutagi Kanbangam Kivani, Government Office Manung Dagi, militant singna Apava Makalgi no may Pagina Sanglaklaga, Mi Papa Punba Tarokli Basi, Kangpopi District Asi, Kuki militant singi Makuta Lairabra, Henangak Libadi, Government Office Manung da Kulai Pagina Sanglaklaga, Mi Papa Punba Tarokpada, Police Amadi. Central Forcing Kari Tawduna Laibagi Hainasu Pendaba Fongdorkli Kuki militant singna Aimol Naga civilian sing amadi Khun singda Kuki militant singna target tawba khudakta tokadabani Manipurda mamang sahigi me ahumdagi irang thokliba asi leptana santi hanjilaknaba Naga Aimol tribe singna khonaduna lakli Hainasu Fongdorkli